ꯃꯌꯥꯝ ꯑꯌꯨꯛꯇ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯀꯣ. ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯇꯥꯔꯦ. ꯉꯁꯥꯏ ꯑꯌꯨꯛꯇ ꯑꯗꯩ ꯕ꯭ꯂꯣꯛ ꯍꯧꯕꯗꯣ ꯉꯁꯤꯗꯤ ꯉꯝꯗ꯭ꯔꯦ. ꯀꯩꯒꯤꯅꯣꯗ ꯉꯟꯅ ꯆꯠꯂꯦꯕ ꯄꯨꯡ 7:30 ꯅꯪꯅꯕ ꯆꯠꯂꯕꯅꯤꯅ ꯅꯪꯗ꯭ꯔꯦ. ꯑꯗꯣ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤꯒꯦ ꯍꯜꯂꯛꯇ ꯉꯥꯏꯔꯤ. ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯍꯥꯏꯔꯛꯑꯒꯦ. ꯕ꯭ꯂꯣꯛꯁꯦ ꯈꯤꯇꯪꯕꯨꯗꯤ ꯈꯪꯗꯦ ꯅꯨꯡꯊꯤꯟꯗꯒꯤ ꯍꯧꯔ ꯅꯝꯃꯃꯤꯅꯀꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯕꯨ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ. ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯄꯣꯠ ꯂꯧꯕ ꯑꯃꯨꯛ ꯆꯠꯂꯨꯏꯅꯦꯕ ꯑꯩꯗꯤ. ꯀꯥꯏꯗ? ꯉꯥꯛꯇꯪꯁꯨ ꯐꯝꯃꯣ ꯍꯥꯏꯔ. ꯑꯩꯈꯣꯏ ꯕꯥꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯒꯅꯦ ꯑꯩꯁꯦ ꯋꯥꯃꯟꯒꯤꯗꯅꯦ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯊꯔꯕ. ꯃꯌꯥꯝ ꯃꯥꯛꯁ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯃꯥꯛꯁ ꯁꯄ꯭ꯂꯥꯏ ꯑꯩꯈꯣꯏ ꯍꯧꯔꯦ. ꯃꯥꯛꯁꯀꯤꯗꯨ 100ꯗ ꯀꯩꯅꯣꯅꯦ 300. 100ꯗ 300. ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯏꯕ. ꯆꯪꯗꯦ. ꯑꯁ ꯑꯩꯁꯦ ꯉꯁꯥꯏ ꯁꯨꯝ ꯄꯣꯊꯥꯔꯨꯕꯅꯦ. ꯑꯗꯣ ꯅꯨꯃꯤꯠ ꯇꯥ ꯂꯩꯔꯝꯃꯦ. ꯄꯨꯡ 9 ꯁꯥꯡ ꯇꯥ ꯂꯩꯔꯝꯃꯦꯕꯀꯣ. ꯑꯩ ꯃꯦꯀꯞ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛꯁꯨ ꯂꯣꯏꯔ ꯂꯩꯔꯝꯃꯦ. ꯏꯟꯖꯥꯡꯗꯣ ꯏꯔꯣꯝꯕ ꯑꯣꯏꯍꯧꯕꯅꯦꯕ. ꯌꯦꯡꯃꯤꯟꯅꯁꯦ. ꯑꯩ ꯎꯠꯂꯛꯀꯦ ꯑꯃꯨꯛꯀ. ꯀꯨꯏꯅ ꯅꯥꯔꯛꯑꯕꯅꯤꯅ ꯋꯥꯔꯦꯕ. ꯏꯟꯖꯥꯡ ꯏꯔꯣꯝꯕ ꯌꯦꯟꯗꯦꯝꯅꯦ ꯀꯩꯅ ꯃꯌꯥꯟ ꯇꯨꯌꯥꯟ ꯏꯔꯣꯝꯕꯅꯦ. ꯊꯕꯤꯁꯤꯗꯤ ꯏꯁꯤꯡ ꯀꯟꯈ꯭ꯔꯣ. ꯏꯁꯤꯡ ꯀꯟꯕꯤꯈ꯭ꯔꯣ. ꯑꯩꯗꯤ ꯑꯗꯨ ꯉꯥꯟꯅ ꯆꯥꯅꯤꯡꯗꯦ, ꯇꯜꯂꯦ. ꯆꯥꯗ꯭ꯔꯒ ꯇꯣꯛꯀꯗ꯭ꯔꯣ. ꯑꯩ ꯁꯨꯝ ꯉꯥꯎꯕꯅꯦ ꯕꯕꯥꯒꯤ ꯁꯦꯀꯦꯟꯗꯤꯅ. ꯈꯣꯏꯕꯥꯏ ꯆꯥꯛꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯈ꯭ꯔꯦ. ꯑꯩꯅ ꯊꯝꯕꯤꯔꯝꯃꯕꯅꯦ. ꯍꯤꯗꯥꯛꯁꯨ ꯀꯥꯞꯄꯤꯔꯝꯃꯦ. ꯁꯤꯅ ꯑꯩꯈꯣꯏ ꯆꯥꯒꯤ, ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ, ꯈꯣꯏꯃꯥꯒꯤ ꯆꯥꯛꯅꯦ. ꯁꯤꯅ ꯑꯩꯒꯤ. ꯑꯩꯈꯣꯏꯕꯣꯛꯀꯤꯗꯤ ꯊꯥꯡꯇꯣꯛꯄꯤꯈ꯭ꯔꯦ. ꯕꯗꯥꯎ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯔꯤ ꯁꯤ ꯀꯩꯅꯣꯗ, ꯕꯣꯇꯜꯁꯤꯗ. ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏꯅꯤ ꯗꯨꯀꯥꯟ ꯁꯪꯉꯤ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ. ꯆꯪꯉꯗꯣꯏꯔꯣ ꯃꯥ? ꯆꯪꯉꯁꯦ ꯍꯥꯏꯔꯣ? ꯃꯤ ꯊꯣꯛꯂꯛꯇꯨ ꯂꯩꯇ꯭ꯔꯕꯣꯕ? ꯗꯣꯂꯔ ꯌꯦꯡꯉꯨꯅꯦ. ꯗꯣꯂꯔ puro si puro la dola puro tayyo bottle adum chilse adum pu chatnewa asi chi asanaganeba moradagi kumtre morada pan kunda wanda huje pra ayabu huin dollar nang yai ko nang phamo morada phamo dollar mora mathakta phamo ongka phamo se sida phamo la se morada phamo se sida phamo se phamo mora mathakta yam hayeba akan yung kainumong ji ong buthore mena ja modi en tawdri mene tha hum phadri ba siu as ai mo tong chi ji kanu mana hana jin haiba ai mo da chi aga han te ai je dukan dagi changi ebako imungdi yogdri ado imung yo kan doina video jo lo salage do video je dum ten do male kitang di ko yamna number jo phangde ado hayeng ngadi khadum namake heng udai evening time ayuk kide khade namne namakan heng to emnas makata ke bacha khut hambiri kari ko hungdi chak sarabo buri pijarame kuma hidak pijarame ingin to hoy ko dollar mai chakse yamdi chade ba akoida panba lafoi nione tu akoida mamangda balamba mundi mundri ba ko mulandune om chase om thamba yani na khai om da ya bora khai ta de na tumam da gi yam kan kebiri asamna kan da simul la kan da amada lupa chama da yon yani guys ado asigidi video je matang sai dum sanjarge ai video je mayam no bitadi like to ko bigano share to biramo aduga anu biro itadi subscribe to sam biramo aduga
ꯀꯃꯦꯟꯁꯨ ꯁꯨꯝ ꯄꯤꯁꯟꯕꯤꯔꯝꯃꯨꯀꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪꯕꯨꯗꯤ ꯇꯦꯟꯕꯨꯗꯤ ꯇꯦꯜꯂꯅꯤꯀꯣ ꯑꯗꯨꯁꯨ ꯌꯦꯡꯕꯨꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ